Yumdo amuk solon silamnaga marup anidu thoglakli. Adudi nang karam kanda muk lake haino. Jatra hundringaida amtang lakpana di phabani. Mapot machay hek lakpaga muk lake. Marwal di phone dum hainarase. Hoi. Ima na insang napi khara sem hobani. Adu puko. Yumda changu kisi. Hoi. Malangi mama na happy ba insang napi dune. Mama na pura u haiba pot chay dune. Gari gi maning da hapchili. Adudi ima cha. Aya mugyaw khrage. Hoi. Ningthi jana chatlu ko. Dapat thau lehorage ko. Hoi, yaru khige chinglenbi. Thabaki lakpa oibana makhul oirabasu lektre. Thabak sing yengsinba loiraga chumdring yum yongnaba gari do thaurai. Khuldagi khara thaudorakpaga leiriba lobuk mayamgi lawkumba kanarakpa mayamdo lambida thengne. Kasai lakpadadi amata thengnaraktabani. Khangna chanaba mayamdo thengnabaduda ngahak sum gari dagi kumthaduna wari watai tawi. Mathang sum mayamdo unaramlaga khara amuk lakpada. Lambi gi yet lomda khulang nupi sing labukta leibudo amuk ure. Labuk mapadugi lambi nakalda phaizom setpa ahal ama leplambadu ubada gari do khara amuk tapthana thawi. Gari do tapna thaurakpaduda ahal dusu kanagi gari no haiduna yenglai. Mani lawyam chaba madhobni. Pathaugi mapaga luna tinabani. Aduna masak khangbagi madhob ubada kumtharai. Madhobsu ngahak munna yenglaga pathawni khanglakpadagi manak changsinduna harauna kaujare. Hey, pathaw natrane nangbo? Mani pupu. Isudi masaka yam honglamena. Isugi pau tabda yam haraure. Yam phare. Oi pupu. Pupusu ana ayek yaude ko. Yaude. Nangdi khulda ngasi lakpro. Hallage hairirane. Hoi pupu, thabaki lakpane. Hallage na tawbani. Pupu ubaduda sum unaramge na ngahak palini. Yam phai. Mathang lakpadadi ne. Pupu khoida su changlau ko. Hoi pupu, changjarake. Namaga napaga di kamdaure. Makhoi su dum nungai na leiri haitare. Pabadi khulda hallage bo hairi. Sida sum mayam punha leirakpani na. Marakta su lakpa phai. Hoi pupu, marakta su dum lakhanida. Phai, aduni. Pupu gi lauro, pengi se. Mani, khulang nupi khara puthabani. Loire, ngasina loisilani. Pupu thengna basu yam nungaire. Mathang lakpada soidana changlake. Ngasigidi matam su khara thengkhrani. Imphal yaubada. Aduna, aisho muk yaunaba tauragi. Hoi, yauro. Gari gado, ningthi jana thauko. Wari ngahak sanaramlaga. Pathau gari da kakhatkre. Gari du start tawduna thaugi hek tawbaga lawbuk lomdagi nupi khonjel amada pathau bu khangkau kaurakpadu tabada yengthorai. Pathau natro ngai khone. Itaima. Pathau na kumthaba nangdi nupi duna oina pathau ge gari manakta chensilaktuna harauna wari sarai. Masigi angangse yumda laaga lai kaisha hairaktene. Pathau gi yumthangnaba sagai gi matai mani. Mapanaba ahingduda hospital chatpa yawminnakiba matai maduni. Gari gi thongnauda ngaduna leiriba pambomduda set launa tharakpaduda pathau nokphet tawraga hairei. Itaima leibrena yumda changambani. Henthoina leite lawkumki haiduda dum hallaba. Mathang lakpado oina fazana changage na tawbani. Itaima sida yawramne di khalludaba. Is masak matawga se yam phajatho ene. Lakani kaisho hairakpa nate. Asuk koibase nataima ma leiri haiba ka se kaukhrabane ba ha. Nateda kamai kaudoino. Ai mathangda soidana itaima hoida changake. Henthoigi achapotsu mayam leirake. Aina paisabudi pirambane achapot leijanaba. Waridu nungaina saringai lawkumbi ataidusu mari kanarakli. Khulgi mache machal ngaktani. Mayamdo ayambana pathauga loina khangnaba oirambana. Mayamduga onsinaduna ngahak amuk kaunari. Nokna wari watai tawba loiraga chatlage haiduna gari du start tawi.
ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯦ ꯃꯆꯜꯁꯤꯡꯗꯨꯗ ꯍꯜꯂꯒꯦ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯅꯥꯀꯜꯗ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯤꯕ ꯅꯨꯄꯤ ꯈꯔꯗꯨꯒꯤ ꯃꯅꯤꯡ ꯏꯊꯪ ꯊꯪꯅ ꯃꯀꯣꯛꯇ ꯐꯤ ꯌꯦꯠꯇꯨꯅ ꯅꯣꯟꯊꯗꯨꯅ ꯀꯥꯔꯛꯂꯤꯕꯤꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯤ꯫ ꯃꯈꯨꯠ ꯑꯣꯏꯅ ꯐꯅꯦꯛꯀꯤ ꯃꯄꯥꯜꯗꯨ ꯄꯥꯏꯁꯤꯜꯂꯤ꯫ ꯍꯩꯅꯕꯤꯅꯤ, ꯑꯗꯨꯕꯨ ꯂꯧꯔꯤꯒꯤ ꯃꯊꯛꯇ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯆꯠꯂꯤꯕꯗꯣ ꯒꯥꯔꯤꯒꯤ ꯁꯤꯠꯇꯨꯗ ꯐꯝꯗꯨꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯈꯤꯕ ꯃꯇꯝꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯤꯒꯤ ꯂꯧꯀꯨꯝꯕ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ ꯈꯨꯗꯛꯇ ꯆꯩꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ ꯃꯤꯀꯨꯞꯁꯤꯗ꯫ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯤꯕꯗꯣ ꯀꯅꯥꯅꯣ ꯈꯪꯂꯕꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯤꯠꯇꯨꯗ ꯎꯔꯤꯕ ꯁꯛꯇꯝ, ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯊꯥꯖꯕ ꯉꯝꯗ ꯌꯦꯡꯂꯤꯉꯩ ꯂꯥꯏꯖꯅ ꯑꯃꯨꯛꯇꯪ ꯌꯦꯡꯈꯠꯂꯛꯄꯗꯨ ꯃꯤꯠꯆꯥꯟꯅꯔꯨꯔꯦ꯫ ꯈꯪꯍꯧꯗꯦ, ꯊꯃꯣꯏꯗꯣ ꯃꯩꯅ ꯆꯤꯡꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯥꯅ ꯌꯩꯕꯗ ꯉꯥꯡꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯗꯣ ꯎꯕꯗ ꯄꯥꯊꯧ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯈꯜꯂꯨꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯎꯔꯤꯕ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯇꯧꯔꯕꯅꯣ, ꯀꯔꯝꯕ ꯐꯤꯕꯝꯗ ꯀꯝꯗꯧꯅ ꯍꯤꯡꯂꯤꯕꯅꯣ ꯈꯟꯕꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯐꯝ ꯈꯪꯗ ꯃꯆꯤꯜꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯟꯈꯤꯕꯗꯣ ꯃꯁꯥꯅꯁꯨ ꯈꯪꯍꯧꯗꯦ꯫ ꯂꯥꯏꯖ, ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡꯗꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯊꯟꯇ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯏꯖꯅ ꯄꯥꯊꯧꯕꯨ ꯎꯈ꯭ꯔꯕꯅꯤ ꯀꯅꯥꯒꯨꯝꯕ ꯁꯛꯎꯗꯕ ꯑꯃꯅ ꯍꯥꯏꯔꯛꯄꯒꯨꯝ ꯈꯪꯍꯧꯗꯅ ꯂꯝꯕꯤꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯒꯥꯔꯤ ꯑꯉꯧꯕ ꯑꯃ ꯂꯥꯛꯄꯗꯨ ꯎꯏ꯫ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯙꯕꯀꯤ ꯃꯅꯥꯛꯇ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯂꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯈꯟꯅ ꯆꯤꯡꯅꯅ ꯌꯦꯡꯕꯅꯤ꯫ ꯄꯥꯊꯧꯅꯤ ꯈꯪꯂꯛꯄꯗꯒꯤ ꯂꯥꯏꯖ ꯂꯦꯞꯂꯝꯕꯗꯒꯤ ꯃꯈꯣꯡꯗꯣ ꯈꯣꯡꯐꯝ ꯁꯣꯏꯕꯒꯨꯝ ꯇꯨꯒꯦ ꯇꯧꯏ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯤ꯫ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯔꯤ꯫ ꯑꯁ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯐꯤꯕꯝꯁꯤꯗ ꯑꯩꯕꯨ ꯑꯣꯟꯊꯣꯛꯄ ꯇꯟꯖꯥꯅꯤꯗ꯫ ꯎꯪꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯈꯨꯂꯪ ꯅꯨꯄꯤ ꯑꯃꯅ, ꯂꯥꯏꯖ, ꯀꯥꯔꯁꯤ ꯂꯥꯛꯑꯣ, ꯃꯌꯥꯝ ꯂꯣꯏꯅ ꯀꯥꯅꯈ꯭ꯔꯦ꯫ ꯂꯥꯏꯖ ꯈꯨꯝꯗ ꯌꯥꯗ, ꯑꯍꯣꯏꯅꯃ, ꯑꯁ, ꯂꯩꯈꯣꯝ ꯃꯔꯛꯁꯤꯗ ꯃꯥꯡꯈꯤꯕ ꯌꯥꯔꯗꯤ ꯐꯗꯧꯅꯤ꯫ ꯆꯠꯈ꯭ꯔꯗꯤ ꯐꯅꯤ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤꯉꯩ ꯆꯩꯔꯛꯇꯨꯗ ꯃꯌꯥꯝꯗꯨꯗꯤ ꯃꯔꯤ ꯃꯔꯤ ꯀꯥꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯂꯧꯕꯨꯛ ꯃꯌꯥꯏꯗꯨꯗ ꯂꯩꯍꯧꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯄꯤ ꯈꯔꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯀꯥꯔꯛꯄꯅꯤ꯫ ꯃꯈꯨꯠꯃꯛꯅ ꯊꯥꯖꯔꯝꯕ ꯂꯩꯔꯥꯡꯅꯤ ꯃꯄꯨ ꯃꯥꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯁꯦꯛ ꯃꯉꯥꯜ ꯂꯩꯅ ꯂꯩꯁꯥ ꯇꯝꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯈꯪꯉꯤ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡꯅꯤ ꯍꯥꯏꯕ, ꯉꯥꯎꯆꯠꯅꯅ ꯆꯠꯂꯤꯕ ꯊꯋꯥꯏꯗꯨꯒꯤ ꯃꯃꯤꯅꯤ ꯍꯥꯏꯕ꯫ ꯀꯥꯔꯛꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯄꯥꯊꯧꯕꯨ ꯀꯧꯔꯝꯃꯤ꯫ ꯄꯥꯊꯧ ꯀꯧꯅꯔꯤꯕ ꯃꯌꯥꯝꯗꯣ ꯀꯧꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯤꯠꯌꯦꯡꯗꯨꯗꯤ ꯂꯥꯏꯖꯗꯒꯤ ꯍꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ, ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩ ꯂꯥꯏꯖꯅ ꯈꯖꯤꯛꯇꯪ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯝꯂꯒ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯆꯞ ꯃꯥꯟꯅꯕ ꯊꯥꯛꯇ ꯍꯧꯃꯤꯟꯅꯔꯕꯁꯨ ꯊꯥꯛ ꯈꯦꯠꯅꯕ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦ꯫ ꯋꯥꯈꯜꯗꯒꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯈꯪꯍꯧꯗꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯏꯀꯥꯏꯕ ꯐꯤꯕꯝꯗ ꯎꯅꯕꯁꯤꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯊꯩꯅꯗꯨꯅ ꯂꯥꯛꯄꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯤꯍꯨꯜꯗꯣ ꯑꯃꯨꯛꯇ ꯆꯣꯡꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯆꯣꯡꯂꯤꯕꯗꯣ ꯃꯊꯟꯇ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ꯫ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯈꯥꯝꯕ ꯅꯪꯗ ꯃꯇꯥꯒꯨꯝ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯊꯧꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯂꯥꯏꯖꯕꯨ ꯀꯧꯁꯤ ꯀꯗꯥꯏ, ꯀꯧꯔꯣꯏꯁꯤ ꯀꯗꯥꯏ, ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯕꯨ ꯀꯧꯔꯨꯕꯗ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯍꯟꯕ ꯇꯥꯔꯗ꯭ꯔꯥ ꯈꯟꯕꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯁꯠ ꯍꯦꯛ ꯍꯥꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯇꯧꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯖꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯤꯕꯗꯣ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯒꯤ ꯂꯥꯞꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯈꯜꯗꯁꯨ ꯇꯞꯅ ꯑꯃꯨꯛ ꯁꯣꯜꯂꯤ, ꯂꯥꯏꯖ꯫ ꯂꯥꯏꯖ ꯍꯥꯊꯨ ꯍꯥꯊꯨ ꯃꯈꯣꯡꯗꯨ ꯆꯧꯀꯥꯟ ꯀꯥꯟꯗꯨꯅ ꯂꯥꯛꯄꯗꯣ
yum hek yaurakpaga maningloomda changduna makhada khangpham phamthai. Chanchat chatna lakpagi sordusu thabet thabet holi. Uningduna leiriba mahakni adubu tanja simaktada thengnagani haibadi khalludabana tawpham khangdana yum yaunaba chelakpani. Phibam si natte maphamda uhaningba, mityengdu natte maphamda yengningba. Pumnamak tayonana tholakpasida laija amukka hena ikaiba phawre. Mathang mathang sum khanjilubada mamai machado makhutna khumduna khangli. Machendasu murum murum soli. As laija onthokna matang matamsu chakhidredako nangse. Kaihak leiraba matungdadi thamoigi mathum marangsu khara hanthakre. Wakhal amuk lakpadadi uninglamba saktamdo wakhalna ka hena khanjinduna uningba phawdre. Nongmata mabu kamdauri hangbirakpa natte. Ngasi khulda laklambadusu mabu unaba lakpa natte. Thabaki lakpani khallubada mathanta khara amuk nungaijade. Mathanta machindasu soli. Mabu uraga aigi thamoi machasina pakhatiba karigino. Mana aibu nongmata ningsingbasu natte. Kari kamdauri hangbirakpasu natte. Aduga aigi thamoi apangbisina mathum marang hauriba karigino. Kainakre haiduna madi aibu kauthokduna nungaina le. Aduga aina asuk yamna pukning nungsirise karigino. Solida ko thamoi nangsu. Ihaurakanu yade birang masu. Mathanta kapchetpini hainasu chaijai. Masana masabu khangjada thamoiduna ningaini tauribado. Kanana thembini haibadi khallude adubu kainakhraba matung ngasisu chawraba hak ama leibagum thamoidudi ningai tauri manakta lakti haina. Thabasu hankre pathauga makhoi ani thabak chatkani haibaduda sinthabu laknaba yaba laknaramlaga hankibado ikuibudi kuidri. Adubu pungdi khara thengjili. Sinthasu loishinba loiraduna pathaubu ngaiduna lei. Ngasaidagi phone tawbani paikhattabaduda thabak chilamgani khanduna ngayak asum ngairi. Hoi mai sukhai hairaktabaduda amuksu hanna call tawsili. Message su thajili. Halak mandabaduda thengjilakduna sintha thabakto mathanta oina chatlure. Yum halakpada khara thengkre. Haujikphau call back su tawrakte, message su yengde. Kari tawrabano khalli. Atay matamdasu thabak jinbagi call thawoina su tawnade. Sinthana message tharakanda reply halakpa khaktani. Adubu ngasidi reply su tawraktre. Karigino khangde ngasidi pathaugi matawduda wakhaldo ihang hangi. Masasu ihai hainingje. Aina kahena ningjabagi mana ibu thawoidaba oibra. Maraktasu aibu khanbagum amukna sukhan khandabagum. Nangina tawse aidi bhab taba nongma nongmagi ngamsilaktre. Pamde nungside haibasu nachinata singna haide. Luhongbagi wa hainarabasu kaishu haide. Adubu na tawnadi utli aibu khande haiba. Nongmata magi haukraba wari su liyo haiba yade. Aitana lambise sembagumna tawribasi karigino. Asum khallingai WhatsApp ta message ama lai yenglubada pathaugi oirami. Ai thabak khara chinbagi halakpa thengani. Nangi thabak to hayeng oina chatpa yaradi hayeng chatlasi. Message ki waroldo ipen penjadre. Wa yamna ngangningtraduna hoi tamak reply tawraga phone do off tawduna thamkhri. Yum hek yaubaga walang amatang ngangdre pathau. Purakliba potchay singdo mamada piramlaga magi kada chumdring kakre. Mamana kari chaningi hangbasu karisu chaningde lamsang chatlubagi wari ngaihak pathagi haiduna mamabu magi kadagi thokhinaba haire. Laijabu thengnaruba mikuptudagi pathaudi wakhal hakchang animak khangson son thakibagum ihaisu hainingdre. Urakliba saktamdo ningsingduna wakhal lisang thaduna khalliba wakhal mayamdo karambana achumbano karambana aranbano mathanta phau khangjadre. Thengla phauba tumthaba yade. Kagi balcony duda thoklaktuna
tumin makhut animak pocket humduna chumdring leptuna lay mathanta wakhalda khali laija karamba makhalgi punsi khongchat pu chatliba nangna kari karamba punsigi awa chaitheng nangna bage nangbo tawpham khangda pocket tagi phone do lauthokduna laijagi thainagi number duda call tawsheli number hongkhraba mali switch off hairakpaduda pathaugi thamoido ihang hang wakhaldusu koipai pairi malangda call tawduna hangnginglabani adubu asuk koibadi hangdraga ikaiba amasu phawi adubu wakhalda leitafam khangmandraduna tawpham khangda upaishu leita malangda call tawshili malangdi tumtharuba oibaga uiri uiri phone paikhalai kaino ahingsida kai leirage bhai kainomta hange kaino laijadu kamdaurige khuldaga lakbra wahangsi itha thajadana pathauna ahingsida hanglakpasida malang uiramba mamitsu khangsingsing marupki magul munna khangbana soidana machinna thokna nongmadi hanglakani haiba khangi masimakni ngairaklibasu karigino haujikta magi maramda hangaga kaidauge haibano sum kamdaurige khangningdana hangbanida ahingsida hangakano khangsu khangningorano migi oikre aina karisu tawba ngamhaubasu natre sida kamdauri hangbagi hak phau leitraba jalaise hak leiba leitabagi wa nate imung manung yauna luhongbagi wari haudoknakraba nangna magi maramda khangaga kari tawba ngamdoino hoi kari budi tawba ngamnuni ngamkitrabani ngasisu ngamdana dum leiri pathawna ka hena sonthana pendaba amaga loinana hairaklibodo tabada malang haidoktaba ngamdre tapna hairai aduga mabu migi oikre haibadudi kayamuk chumme khanna hairibano malangi wata duda jingnana hanglei adudi aina chingnaribase chumnabra bhai laijagi lohongbado kaikhrabani ma haujiksu lohongdre wadu tabada thamoida karigumba asaba potchak amana thenglakpagum maisado khangphang phang ha lohongdre haiba nangna yum thadoktuna chatkibado taganu yade masu takre adudagi adum kaptuna chak ising so amata chadana laikibani mataudu ubada ine saki sunungai tramal lohongbado ine na haidoki hai matamduda sagagi irang oiki pura lanjaw ama thokhrabani moigi madom chaduna yam piningba jani pairiba lawdugi khallaga aduda luhongba kaibaduda loikhre haye khatnabada khalludaba thajarudaba warini taribase laijana mabu asuki matik nungsiduna leiramgani haibase khantha haudre khallubada mamittagi pi takhiba khanghaude makhol thokna kapningba haibado oirare haifam khangda goldu kakthatre malangsu makha tana pathaubu callback tawrudre chinglen bisu wari du tabada tumlambadagi mamit singlei kanano namidang sida laijagi maramda hangaido pathauni thamkhraba kai hangaino laija kamdauri hangai aishu wari kharadi haikrabani taba ngamdra male kolkakre ngasaido mado wakhalsu yam emotional oi kainaga hairambani thengnaramba chala khangdene nupi thiramdaiduda amuk makok ngaurani do aina haidra nahana sigera changera hairasena as imabongna dukana haidokanu hairaga kamai ngamdoino nongmadi soidana khanglak taw leirabani thengba nganbagi wani phajare haujikti pathau tawpham khangda mapi sinthare mathanta mabukningda sole aina karigi khalude nangna asuk aibu nungsiduna leiramgani haiba karigi aina nangi wari kanada su hangi khalludribano pangdabana mangda thamduna chatpa punsi oibagira nangi wari taraga thamoi kaigani pakhatbagira
Mamit uisinduna ayingba nungsit na mamayda puhali. Madudata wakhalsu khara ingbagum khali. Laija, thamoy sidi khangbi. Nungsiduna layribani mikupsi phawba. Laijagi mama sakhi nongmagi sonjile. Mamagi matau sida Laija wakhal thoktre. Numidangdu chak thongba loiraga mamabu chak pizanabu hotnari. Ima, se chak khara sasi. Chaka chaningba phawdeda ima se. Boinaudubu phone amukta tawdana nangbo. Hoi, tawgeba. Chak se hana khara chase aduga tawse. Mane, wakhal thenmalli. Ima, yare se amukka pahurani. Adumai tawradi nasado sukan kalaroi. Nachagi khallaga ima su isa kandaba yadabani. Se, chak se khara chasinse. Aduga hidak chanaba. Chak se ilaura. Khutna chage yanida. Nangdi charabo. Ima ga chasi. Ima hana chabiro. Aiko na charage. Mama bu themduna chak pijaba loiraga. Hidagoli pijaduna tumtha hankre. Mama tumtha khraba matung. Boinauda call tawi. Ringdi chatli. Adubu pairakte. Ngasina ahanba natte. Numit humni marini sujilaklabani. Boinauna call pairaktaba. Machil mapwa oibana. Gari asoy angam khudong thiba thoklabano khallubada. Pakhattaba sungamde. Ronigi number da amuk tawshili. Ahanbada di pairakte. Anirak ahumlag hanjin tawbada. Nongmaithemda paikhale. Hello, Roni, inamane. Kay leire inama. Boinaudo, aina call tawbani, pairakte. Numit humni marini sure. Maga pau phawnadaba. Nangadi pau phawnabro. Dadadi nahalae. Aikhoy sida oina leire. Yumda lakadabado aikhoy sida ichal nupi thokpa amagi luhongba leibagi lakpado sangdre. Asuk wakhal wana leirambani. Mawpabu kari thoklabano khanduna. Adubu, irai laina tamlakliba pau sida waraudaba ngamdre. Hoi, thabak pudi yam chilamgani. Ado, ima su masa ngamdana leibanina. Asangba matam ama yenglaga ngayakti lao. Yumda lektrasu. Ima na boinaw hangbada loire. Inama, sangdong mandi. Mathang lakpada oina lakcharani. Ima do, inama na khara phanaba hainaro. Roni, ngayakti lao. Natraga phondo boinaw da pahelo. Ay, maga wari sanagi. Inama, thabak yam chili. Inama su angang nate khara phanaba hotnabiro. Aikhoida sum ngaiduna leinaradi aikhoidi khongkap ama phau thangdokpa ngamnaroi. Roni, wado lana chatkidawre. Imagi masase nongmagi sonjilai. Aduga, imana nakhoini busu sonbada loire. Yum sida leiroi hairasu nakhoi ani amuktang dilao. As, thabak mayam sida. Hoi, lakpa matam laibre yenge. Laijana makha taba nangdi koldo Ronino oina kakhibana hale. Udlakliba matawdo mamada kamdawna semdok sadok tawduna. Mamana harawnaba mawongda tamgani khanbada koksu sare. Imunggi bhar puriba mayam sida Laija thawaina atopa karisu khanba changdrabani. Adubu ahingsina thenglaklabada michik miraw khol tadraba matamda ningsinglai matam amagi punsi. Awaba saruktagi nungaiba sarukna helingai matam. Nungsibagi langlana tatringai matam. Ningsinglai Laijagi luhongba kaiduna imung manung sagay natay lantanaba matamdo. Boinaw na machigidamak lepikiba. Je, adumayna kapaga sumlayradi yararoi. Ichebu moigi maral so ubro. Kharasu na thawnado layna hingu. Boinaw na macheda ahal laman saduna ngangbado mama sakina taraduna manakta changlay. Hey, mi tani ko, amukay kaino pangangang narakani. To, tumin layro. Kaino, aikoy imungda luhongba toaga laikay mayam na thawaina mathawdong na sawnarisibo. Moigi kari tungjaba layge haiba ichena luhongbada. Aduga luhongba sitokpadana moigi kari mangjaba.
Masina aina khangningi yari mi boinaw nangbo. Ima, ay sum sauninga iko. Ichebu moina kaishu leitana pangang ngangnarise. Nongmaina mihul lakpa numita khupakna thabada tandan paidawba mi yam leire. Haima, haiganuko adumna. Napa yaudana ima na ngasi phawba nakhoi ani bu chawnaba yoklakpase. Lekai mayamgi mateng yauribanine. Makhoi bu ikai phirup khumhalli khanduna asum saujarini. Khara leiraga phakidawba ngaktani. Ima, haujikti ay leire. Pabungi mahut sinnaba. Lekai gi mateng machet ama phaw lawdrasu hingba ngamnaba ay soidana hotnagani. Sidagidine ichegi maramda hek haurakpa mido. Khupakla khutumla amadi soidana charani. Laija handakti mukpa nupagi waduda penjaba amaga loinana nokphet tawduna khumlai. Boinaw, thawnado afaba lambida sijinaw. Aigi maramna miga phurunuko. Adugi mahutta sel tanaba oina khallu. Sel dudi araibani iche. Aigidi ichega imagana nungaina leibado aduni marudi. Adunani iche su thawna leina hingo hairisi. Yengu kolda leiriba phise kayadi kuire asi phaw loishande. Mama su mateng pangsili. Aduni phi kase sadoktana mathang amuk haunaba tawba yarabani. Awaba matam punsigi lambida lamaknaraba matamda imung manung ichel inaw ima ipa hainaribani. Mamlaba punsi lambida mangal pibiba ngamba. Numittuda boinawna macheda haikiba mayamduna laija. Thawna khaji khomjinba ngamduna amuk hanna punsi khongchattuda chatpa haurakibani. Taibang miyoibana machil manaw thinaraklibase awa ana tarakpa matamda amana amabu saugattuna chatminabaduni. Adubu matamgi ahongbada ichel thaikiba machil manaw su yaudaba natte. Nungshibagi langla tattuna I mari kaunakhibasu yaudaba natte ngasigi malimsida. Haukraba machil mawpagi nungsiba matamsing ningsingluraga ngasidi kayada hongkraba khallubada laija mabukning nungsirai. Wakhalna mathang samtharakpada amuk ningsinglai itha thajadana urakhiba saktamdubu. Mikupsida maphamda wari kaya tamningba phawi. Awaba wari kaya se maphamda liduna ngaihak pothaningbasu phawi. Adubu lapnakre. Khalliba wakhalduga taibangda oinariba phibamsiga wakhalna waba helingai ningsingba masu mayek senglai. Ningsingba mana mayek senglingai thamoishu mahi chelai. Kokthakta thangatliba awaba potlum mayamdugi marakta matam kayagi matungda urakhiba saktamduna awabagi leithek ama amuk haplare.